ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯑꯁꯪ ꯑꯃꯥꯟꯇꯅ ꯊꯜꯂꯕ ꯌꯥꯝꯅ ꯅꯤꯡꯊꯤꯖꯈ꯭ꯔꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯤꯛꯂꯥꯇꯝ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯂꯩꯉꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕꯇ ꯅꯠꯇꯅ ꯊꯧꯖꯥꯜ ꯂꯩꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯟꯗꯕ ꯌꯥꯝꯅ ꯆꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥꯗꯤ ꯃꯄꯨꯛꯅꯤꯡꯗ ꯍꯨ ꯐꯨꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯔꯣꯟꯕ ꯅꯨꯄꯥꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯅꯥꯄꯇꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯆꯥ ꯌꯥꯎꯗ꯭ꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤ ꯍꯥꯠꯅꯕ ꯁꯔꯧ ꯀꯌꯥꯃꯔꯨꯝ ꯍꯦꯛ ꯍꯦꯛ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯖꯕ ꯅꯤꯡꯊꯧ ꯑꯁꯤꯅꯗꯤ ꯑꯗꯨꯃꯛ ꯅꯥꯊꯩꯔꯝꯃꯤ꯫ ꯑꯀꯣꯟꯕ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯍꯥꯠꯅꯅꯕ ꯄꯥꯝꯕꯩ ꯑꯃꯈꯛ ꯈꯟꯅꯔꯝꯃꯤ꯫ ꯄꯥꯝꯕꯩꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥ ꯂꯩꯇꯕ ꯃꯇꯝꯗ ꯂꯩꯃꯔꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯟꯕꯅꯔꯥ ꯀꯔꯤꯅꯣ, ꯅꯠꯇ꯭ꯔꯒꯅ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯟ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕꯤꯕ ꯀꯅꯥꯗ ꯁꯤꯟꯅꯒꯗꯕꯅꯣ? ꯂꯩꯃꯔꯦꯝꯕꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇꯁꯨ ꯑꯣꯟꯁꯤꯟꯕꯤꯔꯛꯈꯤꯗ꯭ꯔꯦ, ꯄꯨꯛꯅꯤꯡꯅ ꯑꯄꯥꯝꯕ ꯅꯣꯡꯃꯇꯁꯨ ꯍꯪꯕꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡꯅ ꯂꯩꯃꯔꯦꯝꯕꯤ ꯑꯩꯍꯥꯛꯄꯨ ꯇꯁꯦꯡꯅ ꯃꯤꯔꯥꯏꯔꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯔꯧꯔꯞ ꯇꯧꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯅꯣꯛꯂꯒ ꯈꯨꯝꯃꯤ: ꯉꯥꯏꯈꯣ ꯂꯩꯃꯔꯦꯝꯕꯤ, ꯁꯥꯎꯈꯤꯅꯨ꯫ ꯑꯗꯨꯛ ꯋꯥꯔꯧꯕ ꯅꯇꯧ ꯎꯠꯄꯗꯤ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ? ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯑꯩꯒꯤ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯡꯗ ꯑꯣꯟꯁꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯅꯍꯥꯛꯄꯨ ꯃꯤꯔꯥꯏꯈꯤꯕ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣꯗꯅ? ꯂꯩꯃꯔꯦꯝꯕꯤꯅ ꯈꯨꯝꯃꯤ: ꯀꯨꯏꯔꯦ ꯏꯁꯥꯁꯦ ꯀꯣꯅꯨꯡꯗꯒꯤ ꯍꯦꯜꯂꯛꯇꯕꯗꯒꯤ ꯑꯐꯛ ꯑꯐꯥꯏ ꯁꯨꯔꯛꯄ꯫ ꯃꯁꯤ ꯀꯣꯛꯅꯅꯕ ꯐꯖꯔꯕ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯍꯩ ꯂꯩꯇꯅ ꯊꯜꯂꯕ ꯎꯃꯪ ꯑꯃꯗ ꯏꯅꯤꯡꯊꯧꯒ ꯀꯣꯏꯊꯣꯛꯆꯅꯤꯡꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ: ꯆꯨꯝꯃꯤ ꯆꯨꯝꯃꯤ꯫ ꯃꯐꯝ ꯑꯃꯗ ꯁꯨꯝ ꯇꯥꯁꯤꯜꯂꯒ ꯂꯩꯕꯁꯦ ꯑꯐꯛ ꯑꯐꯥꯏ ꯁꯨꯕꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯊꯣꯛꯂꯨꯕ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯍꯥꯛꯇꯤ ꯊꯕꯛꯁꯤ ꯑꯣꯟꯊꯣꯛꯅ ꯆꯤꯟꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯅꯪꯒ ꯂꯣꯏꯅꯅ ꯂꯥꯡꯗꯨꯅ ꯆꯠꯇꯨꯅ ꯂꯩꯕꯁꯦ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯁꯣꯏꯔꯛꯀꯅꯤꯗꯣ꯫ ꯋꯥ ꯃꯈꯥ ꯊꯠꯅ ꯂꯩꯃꯔꯦꯝꯕꯤꯅ ꯈꯨꯝꯃꯤ: ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯍꯥꯛꯇꯤ ꯃꯤꯇꯣꯞꯅꯤꯅ ꯌꯥꯕꯤꯔꯛꯂꯣꯏ ꯍꯥꯏꯕꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗꯒꯤ ꯈꯪꯖꯈ꯭ꯔꯕꯅꯤ꯫ ꯑꯩꯗ ꯃꯐꯝꯁꯤꯗ ꯀꯣꯛꯐꯥꯏ ꯆꯨꯖꯥꯛ ꯀꯥꯔꯒ ꯄꯨꯟꯁꯤꯁꯦ ꯂꯣꯝꯖꯈꯤꯕ ꯇꯥꯕꯅꯤ꯫ ꯏꯪ ꯇꯞꯂꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯨꯡꯗ ꯆꯤꯛꯂꯒ ꯍꯥꯏꯔꯛꯄ ꯋꯥꯉꯥꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ: ꯐꯔꯦ ꯐꯔꯦ ꯂꯩꯃꯔꯦꯝꯕꯤ, ꯅꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯅ ꯑꯗꯨꯛ ꯋꯥꯔꯧꯔꯕꯗꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕꯗꯣ ꯊꯨꯡꯖꯔꯣ꯫ ꯑꯩꯒꯤ ꯃꯔꯨꯞ ꯁꯦꯅꯥꯄꯇꯤꯒ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯒ ꯅꯅꯥꯏ ꯅꯁꯟ ꯈꯔꯒ ꯅꯪꯅ ꯀꯣꯏꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯀꯣꯏꯖꯔꯨꯔꯣ꯫ ꯑꯩ ꯁꯦꯅꯥꯄꯇꯤꯗ ꯍꯥꯏꯈ꯭ꯔꯒꯦꯀꯣ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯩꯍꯥꯛꯇꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯌꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯑꯩꯕꯨ ꯋꯥꯔꯨꯒꯅꯨꯀꯣ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯨꯗ ꯂꯩꯃꯔꯦꯝꯕꯤꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯍꯔꯥꯎ ꯍꯔꯥꯎ ꯅꯤꯡꯊꯧꯗ ꯈꯨꯔꯨꯝꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯁꯦꯅꯥꯄꯇꯤꯒ ꯂꯣꯏꯅꯅ ꯃꯅꯥꯏ ꯃꯁꯜ ꯀꯌꯥ ꯃꯔꯨꯝꯒ ꯂꯣꯏꯅꯅ ꯐꯖꯔꯕ ꯁꯒꯣꯜ ꯒꯥꯔꯤ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯎꯃꯪ ꯑꯃ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯐꯖꯔꯕ ꯎꯃꯪꯗꯨ ꯌꯧꯕꯒ ꯃꯌꯥꯝꯗꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯦꯝꯅꯔꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯆꯥꯅ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯗꯤ ꯃꯌꯥꯝꯗꯒꯤ ꯈꯔ ꯅꯥꯊꯩꯔꯒ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯅꯔꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯆꯥ ꯊꯛꯄ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯈꯨꯜ ꯇꯥꯅꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯂꯣꯟꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯩꯔꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯎꯃꯪꯗꯨꯒꯤ ꯅꯥꯄꯤ ꯁꯤꯡꯕꯤꯁꯤꯡ ꯑꯗꯨ ꯍꯩꯗꯣꯛꯇꯨꯅ ꯑꯁꯨꯛꯄ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯊꯥꯁꯤ ꯃꯇꯝꯒ ꯑꯣꯏꯕꯅꯦ꯫ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯕ ꯇꯟꯗꯟꯁꯤꯡꯅꯗꯤ ꯂꯝꯕꯤ ꯇꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇ ꯂꯥꯛꯄꯅ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ ꯃꯐꯝꯗꯨꯗꯒꯤ ꯐꯅ ꯌꯥꯝꯅ ꯊꯥꯞꯇꯣꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡꯗꯤ ꯌꯧꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯟꯅ ꯑꯗꯨꯝ ꯈꯣꯡꯊꯥꯡ ꯋꯥꯡꯅ ꯋꯥꯡꯅ ꯒꯝ ꯒꯝ ꯊꯥꯡꯂꯝꯃꯤ꯫ ꯈꯔ ꯂꯥꯞꯇꯛꯅ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯒꯤ ꯄꯔꯤꯡ ꯃꯄꯥ ꯆꯨꯝꯅ ꯎꯅꯥ ꯈꯨꯗꯤꯡꯗꯒꯤ ꯑꯁꯪꯕ ꯑꯔꯪꯕ ꯃꯉꯥꯜ ꯊꯛꯇꯣꯛꯇꯨꯅ ꯑꯆꯧꯕ ꯃꯁꯥ ꯃꯔꯦꯡ ꯄꯥꯟꯕ ꯎꯖꯥꯎ ꯑꯃꯈꯛ ꯍꯧꯕ ꯎꯔꯝꯃꯤ꯫ ꯎꯗꯨ ꯂꯥꯞꯇꯛꯅ ꯎꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯅꯛꯁꯤꯜꯂꯛꯂꯦ ꯈꯟꯗꯨꯅ ꯆꯤꯝꯕꯥꯜ ꯑꯅꯤꯗꯨ ꯃꯣꯃꯣꯟ ꯅꯣꯛ ꯈꯨꯠꯀ ꯈꯨꯠꯁꯝꯅꯅ ꯎꯗꯨꯒꯤ ꯃꯈꯣꯡ ꯌꯧꯅꯅꯕ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯎꯗꯨꯒꯤ ꯃꯈꯣꯡ ꯌꯧꯔꯕ ꯀꯥꯟꯗꯗꯤ ꯎꯗꯨꯒꯤ ꯃꯈꯣꯡꯗ ꯊꯣꯡꯖꯥꯎ ꯑꯃ ꯄꯥꯜꯂꯤꯕꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯎꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒꯗꯤ
ꯊꯣꯡꯗꯨ ꯃꯀꯣꯜ ꯊꯣꯛꯅ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯐꯝꯗꯨ ꯄꯨꯡꯃꯝ ꯃꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯦ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ, ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃꯠꯇ ꯂꯧꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯔꯦꯝꯕꯤꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝꯗꯨ ꯃꯩ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯩ ꯉꯥꯟꯊꯣꯔꯛꯂꯕ ꯑꯗꯨꯗꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯑꯆꯧꯕ ꯌꯥꯝꯅ ꯋꯥꯡꯕ ꯀꯥ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯎꯒꯤ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯎꯟꯁꯥ ꯈꯨꯏꯔꯕꯤ ꯃꯅꯥ ꯌꯥꯝꯅ ꯐꯟꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤꯗꯨ ꯍꯅꯨꯕꯤꯗꯨꯗ ꯃꯉꯛꯅꯣꯟꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ?" ꯂꯩꯃꯔꯦꯝꯕꯤꯅ ꯈꯨꯝꯃꯤ, "ꯏꯕꯣꯛ, ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯍꯥꯛ ꯂꯤꯛꯂꯥꯇꯝꯒꯤ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯁꯤꯅ ꯁꯦꯅꯥꯄꯇꯤꯅꯤ꯫ ꯉꯁꯤ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯂꯥꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯂꯤꯛꯂꯥꯇꯝꯒꯤ ꯅꯤꯡꯊꯧꯗꯣ, ꯑꯩꯍꯥꯛꯀꯤꯅ ꯏꯄꯨꯔꯣꯏꯕꯗꯣ, ꯅꯤꯡꯊꯧ ꯂꯥꯏꯉꯝꯕ ꯀꯧꯏ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ, ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯣꯠꯄ ꯅꯩꯕ, ꯅꯨꯄꯤ ꯂꯣꯟꯕꯗ ꯍꯥꯂꯦꯡꯕ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛꯄꯨ ꯏꯕꯣꯛꯅ ꯃꯥꯡꯍꯟꯕꯤꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯃꯤꯌꯥꯝꯗꯣ ꯑꯃꯨꯛꯇꯗꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯍꯟꯕꯤꯌꯨ." ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯅ ꯍꯥꯏꯔꯝꯃꯤ, "ꯂꯩꯃꯔꯦꯝꯕꯤ, ꯅꯤꯡꯊꯧ ꯂꯥꯏꯉꯝꯕ ꯃꯥꯡꯍꯟꯅꯅꯕ ꯊꯧꯔꯥꯡ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯀꯣꯅꯨꯡꯒꯤ ꯌꯦꯠ ꯊꯪꯕꯗ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯔꯕ ꯅꯨꯄꯥꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯩꯅꯨꯡ ꯌꯧꯒꯗꯕ ꯂꯝꯕꯤ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯃꯗꯨꯒꯤ ꯂꯝꯕꯤꯗꯣ ꯃꯗꯨꯗ ꯀꯨꯝꯊꯔꯒ ꯁꯅꯥꯒꯤ ꯑꯆꯧꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃꯈꯛ ꯍꯧꯕꯅꯤ꯫ ꯃꯗꯨꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯨ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏꯅꯤ, ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅꯤ꯫ ꯃꯗꯨꯕꯨ ꯃꯩ ꯊꯥꯔꯕꯗꯤ ꯈꯨꯗꯛꯇ ꯅꯤꯡꯊꯧꯗꯣ ꯁꯤꯒꯗꯧꯔꯤꯕꯅꯤ." ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯩꯃꯔꯦꯝꯕꯤꯅ ꯂꯣꯟꯅ ꯁꯣꯜꯂꯤ, "ꯑꯣ, ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯅꯣ! ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯉꯣꯟꯗꯒ ꯍꯥꯏꯗꯦꯅꯦ." ꯃꯁꯤꯗꯒꯤ ꯂꯩꯃꯔꯦꯝꯕꯤꯅ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯕꯨ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗꯒꯤ ꯁꯦꯅꯥꯄꯇꯤꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯃꯌꯥꯝ ꯂꯩꯍꯧꯔꯤꯕ ꯃꯐꯝꯗꯨꯗ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯒꯤ ꯍꯤꯞꯐꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯎꯃꯪ ꯑꯁꯤꯗ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯀꯣꯏꯗꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯝꯕꯤꯗ ꯍꯥꯏꯔꯝꯃꯤ, "ꯑꯦ, ꯀꯔꯤꯒꯤꯅꯣ ꯂꯩꯃꯔꯦꯝꯕꯤ, ꯑꯁꯨꯛ ꯊꯨꯅ ꯍꯜꯂꯛꯂꯤꯕꯗꯤ? ꯅꯠꯇꯦ, ꯅꯪꯕꯨ ꯎꯃꯪꯒꯤ ꯐꯖꯔꯕ ꯁꯛꯇꯝꯁꯤꯡꯗꯨꯕꯨ ꯁꯤꯟꯕ ꯊꯨꯡꯅ ꯎꯔꯛꯂꯕ꯭ꯔꯅꯦ?" ꯃꯁꯤꯗ ꯂꯩꯃꯔꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕ ꯌꯥꯝꯅ ꯅꯤꯡꯕꯤ ꯅꯨꯄꯤ ꯁꯥꯔꯒ ꯈꯨꯝꯂꯛꯂꯝꯃꯤ, "ꯎꯃꯪꯒꯤ ꯐꯖꯕ ꯀꯌꯥ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯀꯦ ꯆꯠꯄꯅꯤ꯫ ꯎꯃꯪꯒꯤ ꯐꯖꯕ ꯀꯌꯥ ꯎꯔꯛꯂꯦ, ꯑꯗꯨꯕꯨ ꯏꯄꯨꯔꯣꯏꯕ ꯌꯥꯎꯗ꯭ꯔꯕꯗ ꯃꯌꯥꯝꯗꯨꯒꯤ ꯐꯖꯕꯗꯨꯗ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕꯗꯒꯤ, ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯍꯜꯂꯛꯂꯤꯕꯅꯤ." ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ, "ꯑꯣ, ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ! ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯍꯔꯥꯎꯍꯟꯕ ꯉꯝꯗ꯭ꯔꯦ ꯅꯍꯥꯛꯄꯨ꯫ ꯑꯩꯍꯥꯛꯁꯦ ꯃꯇꯤꯛ ꯆꯥꯗꯕ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ." ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯕꯔꯣ? ꯏꯅꯤꯡꯊꯧꯅ ꯁꯪꯂꯛꯄ ꯀꯥꯟꯗ ꯍꯦꯛꯇꯃꯛ ꯆꯠꯂꯁꯤ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯝ ꯇꯧꯔꯁꯤ꯫ ꯅꯍꯥꯛ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ." ꯎꯃꯪꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯁꯦꯅꯥꯄꯇꯤꯅ ꯂꯩꯀꯣꯜꯗꯨꯗ ꯆꯪꯅꯅꯕ ꯃꯇꯝ ꯆꯨꯞꯄꯗ ꯂꯨꯝꯂꯒ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯣꯜꯗꯨꯗ ꯄꯥꯛ ꯍꯦꯛ ꯆꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯁꯦꯟꯅꯔꯛꯄ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯩꯀꯣꯜꯗꯨꯗ ꯆꯪꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯉꯝꯂꯛꯇꯕꯗꯒꯤꯗꯤ ꯀꯥꯏꯅꯊꯪꯗ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯄ꯭ꯔꯇꯤꯃꯥ, ꯅꯍꯥꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯀꯣꯜꯗꯨꯗ ꯆꯪꯂꯣ꯫ ꯅꯍꯥꯛꯇꯤ ꯂꯩꯃꯔꯦꯝꯕꯤꯁꯨ ꯑꯣꯏꯕꯅꯤꯅ ꯐꯣꯡꯅ ꯆꯪꯕ ꯌꯥꯅꯤ." ꯂꯩꯃꯔꯦꯝꯕꯤꯅ ꯈꯨꯝꯃꯤ, "ꯃꯗꯣ ꯑꯩꯅ ꯆꯪꯕꯁꯨ ꯏꯅꯤꯡꯊꯧꯅꯗꯤ ꯊꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯑꯩ ꯂꯥꯏꯕꯛ ꯆꯥꯡꯌꯦꯡ ꯇꯧꯔꯒꯦ꯫ ꯃꯍꯥꯔꯥꯅꯤꯅꯤ, ꯑꯩꯅ ꯊꯣꯛꯄ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯍꯦꯛꯇꯃꯛ ꯆꯪꯂꯒꯦ꯫ ꯑꯗꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯕꯁꯦ ꯀꯧꯔꯛꯈꯤꯅꯨ꯫ ꯅꯤꯡꯊꯧ ꯍꯤꯡꯂꯤꯕꯅꯤꯅ ꯀꯅꯥꯒꯨꯝꯕꯅ ꯇꯥꯈ꯭ꯔꯒꯗꯤ ꯆꯤꯡꯅꯈꯤꯅꯤ." ꯁꯦꯅꯥꯄꯇꯤꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯀꯣꯜꯗ ꯆꯪꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯃꯗꯅꯤ, ꯃꯝꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥ ꯑꯔꯨꯕ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯏꯁꯤꯡꯗ ꯅꯤꯡꯊꯤꯅ ꯏꯔꯨꯖꯔꯝꯃꯤ꯫
Iruzaba loirabada manam nungsiraba kaya sasillammi. Sangbanaraba yamna tanaw-tanawba masugi fizol selammi. Mau ama oibagi punsilamba samlang matot karakpi laisabi amagi matawgum khoi laubi samlang thadokre. Fizolga sanana laitengkre. Sana lik khuzi khudob thoina hena ningthijabi leimarenbi pratimani. Hanana thorang tawduna thamlaba athum ahaw yauraba sengra amadi ningthijaraba leigi yendaidu makhut nama na paiduna samu khongthangda nom-nomduna leikol tamna chalammi. Matamdu numitki masek mangalna singdolda yairakpa matamni. Asuk ningthijarakpa matam aduda leimarenbi pratimana lakliba maong aduga leikol senaramba makhoi loinamag leimarenbi pratimagi phajabana sumatkiduna maya kaba makhai yengnarammi. Mayamdugi matawduda leimarenbi pratima irang minok amaga loinana simbal machet khara siktuna yamna nungsiba khonjelga loinana nokphet tawna hairakhi. Mayam aigi nakta lakpiro aina pujarakliba athum ahaw kharase isorda katlubagini amamamtang yanjaramge. Asumna hairabada makhoi singdu mathang sangsinnaraklammi athum ahaw singdu amamam lauraga charammi. Leimarenbigi ningthijaba saktam adu yengna charammi. Makhoina chanariba singdu tangkhai hek chanarakpagadi makhoi loinamag bom launa tuduna khutakta khro na khoktuna tumthanakhre. Masidagidi leimarenbidu yamna thuna kajin koya khudingda leinung yoba yaba lambi thirammi. Kaina thangdadi leihaw pambi amagi makhongda siri thak kumthakiba ahoba makhul amakhak thengnarammi. Madu thengnarabaduda mi leibra haiduna koyeng yenglammi. Siri aduda asum kumtharaklammi. Manung hek yobagadi yamna mamlammi. Adubu maraga asum kumtharakpadagidi amuk tapna nganthoraklammi. Mahakna makhada yengtharuba matamdadi laptakna ure. Mangal kaya ama thaktoktuna turel amagi mapalda sanagi laihaw pambi amakhak tekthakai satpa urammi. Mahakna laihaw pambidugi makhongda parap sangsilaklammi aduga laihaw pambidu may susilammi. Angakpani hairiba laihaw pambidusu may hek susinbagadi u akangba amagomna may grang maton yawnanaba sakthokre. Asumna laihaw pambidu may tharamlaba matung makhol thokna noklammi. Siri thak aduda amuk kakhalaklammi. Mahakki nungaiba paw asi senapatida tamlurage khanduna haraubagi pandom lomna leikol yawnanaba kakhalakpa matamni. Adubu angakpagi matawni. Leikol yauraba kandadi mahakki mitmangda pungsang-sangna lairamba leikol adu khudak aduda pungkang kanglamne. Asaba nungsit silaklammi. Yenglubo maikay khudingda asang aman amata ukhidre pungkang kangkre. Liklatamgi akoivada tingkhang panba usingna singmuk wangna sammuk kungba makhay haurammi. Liklatamgi laymay pumnamag laikrak chatkre. Layramba ising-singsu tapna mayeng tasilaklammi. Laybaki ningthau laingamba khanghawdana honglakliba mahausagi phibam asida ngakpana kham thengkre. Leimarenbi pratima amadi senapatisu ningthawna sidaba asida mahausagi phibam kairakliba asinadi mitrangi lairenbi aduna makhoida karigumba kharadi sanare haibasi khanglammi. Laibak miyam pumnamak konungda hupsilaklammi kanbiyo hainaraklammi. Ningthau laingambasu konungda lairamba chana thaknanaba pumnamak miyamda yenthoklammi. Adubu konungda lairiba adunasu numit kharanidagi hena konarakloi haiba khangbadagi mapukningda mahausa lairenbi imabu sonjaduna kaplammi. He mahausa lairenbi ima aina kari asoy angam tokhiba yawbana asuk awaba tahalibano. Aingonda kari pendaba leituna karisu khangjadraba praja miyamda tainaribano asumna haijarammi. Masigi matungda mahakna khalakhi. Mahakki leibak liklata masidagi ngamnanaba thoktuna akhang ahi kayadagi upai hanglurage khalaklammi. Asumna khanbadagi ningthongna mahakki isorgi matik mayai selaba thangsangdo puraga laklammi. Asum lakpana mahakki leibaki aroiba pankhaida hauriba tingkhang panba u pambisingi manakta yausilaklammi. Mahakna u pambising adubu yananaba hotnarammi. Adubu u pambisingtudi khajikta phawba tuppa ngamlamde. Mapangaldum oina waraga toklammi. Waba yaba waraba matungda mahakna asumna kanna laurammi. He mahausa lairenbi ima aihakna karigumba kaikhidaba oirabadi nasagi lambi pinabiyu. Karisu khangjadraba leibak miyamgi thawai asibu kanbiyu.
mahakna asumna hek laubagadi mahoksagi lairinbina sanbiri haibagi matagum atiyadu akhak araw tawraklammi maduga loina loinana tingkhang panba uzausing adugi marakta mahakna chatpa yabagi sangda khonglambi amakhak phalaklammi madu ubada ningthau laingambadu makok laimai sokna sa udrabi mahausa lairenbi imada khurumjarammi khonglambi aduda chatpa haurammi mahakna hek chatkibagadi khonglambi sing adusu matomta mention khre asumna leptana lakpana umang khara lalaklammi masa adu chokthabana su loire mahak uzaw amagi makhongda ngatharaga tumlammi mahakna ngathariba u asidi mitrangi lairenbina hanubigi sayonda saidangduna leiba u aduni asumna mahakna ngatharaga tumlingai sida mahakki manglanda mitrangi lairenbi aduna laklaga hairammi he ningthau mafam asida tumduna leithoklaganu nahakna ngathaduna hipliba u asida kakhatlu usigi maton yoraba kanta lambi ani leiramgani mamang pangna chatkhiba lambi ama aduga maning pangna chatkhiba lambi amaga lambi ani dugi manungda mamang pangna chatkhiba lambi aduda asum chatlu pat ama leiramgani pat adu iroiduna lanthoku nungjaw ngakta leiba lam amamuk thengnagani nungjaw sing adugi marakta len kharo amakhak leibani len kharo adu yaw amakhak umbani madugi yaidu lauraga nunggi lam adu lanthoku mafamdu hek lanthokpagadi sanagi singjaw amakhak leibani singjaw dugi maton yongna karaga leikolgi khul amakhak thengnagani khuldugi khulakpaduda yaidu katlu mahaki naitom pokpi masanupi adubu luhongduna narebakta amuk halau khulakpagi masanupi aduna nahaki narebak hek yobugadi awaba pumnamak koklagadabani matamaduda ningthongna hanglammi aihakti yum palaba ningthongni aigi leimarembibu asuki matik nungsi mahaknasu aibu yamna nungsi aigi leibak kanabagidamak ai siba phawba ngamni adubu lamlanbi amaga luhongbadi ai ngamloi asumna hairammi mitrangi lairembina nahakki leibakta oirakliba pumnamak nangi punsi kanabagidamak aihakna ohenkhibani nahakna khulakpagi masanupidu luhongba kanda nangi nupigi asengba saktamdu khanglakani nahak khulakpagi masanupidu luhongdaba sungya yade nupi adu natana nangi leibak kanaba upai leitre asumna hairamlaba matung mitrangi lairembidu mangthokkhre mitrangi lairenbina hek mangkhibagadi ningthong mahaksu mitkap thoraklammi mitkap hek thorakpa matamda hairamliba pumnamak mahakna ningsingni hairamliba pumnamaktu asumbara aranbara yenglage khanduna u pambidugi matonda kakhalaklammi haibaga tawbaga u pambidugi maton yoraba kandadi mamanglomda chatkhiba lambi amaga maninglomda chatkhiba lambi amaga lambi ani thengnarammi masidagidi ningthau laingamba thajaba amaga loinana hathu mamang thangba lambi adomda chatlammi tasengnamakkisu mangtaktu sumle lambi du loiselakpa matamda pat amamuk thengnarammi hariba patu iroiraga lanthoklammi pat adu lanthoklaba matamda achauba nungjaw kaya marum leiba lam amada thunglarammi matam kaya sangna nungjaw marak aduda len kharaudu thirammi kaina thangda len kharaudu nungjaw amagi mathakta leiba urammi madu uba matamda ningthongna nungjawdugi matonda kakhatlaga lenduda hairammi he aigi marup kumlaba len aigi mateng amukta pangpiyu aigi leibak adu mahuksagi pibam kairakpadagi leibak miyamdu saba thakpa phangdre asang aman amatta haudre ising leihodre laikang lagi lamdam ama haibado oihore mangtaki matungina aihak mafamsida lakpani aina thunglugadaba mafam ama watli mafamdu yogba matamda marup nahaki nanakta leiriba yaidu sijunagadabani sanbiduna yaidu bibiduna aigi mateng amukta pangbiyu adomgi awaman kauthukcharoi hayeng matang saraba kanda nahaki mateng pangjage hairammi adubu len kharo adunadi ningthauda siknabagidamak yamna kanna honaraklammi mataududa ningthau aduna lensi phattaba leni haibasi khanglaklammi masidagi panthaba tawdana isorgi matik mayai selaba mahaki thansang aduna lindu kakthlatlammi aduga lindugi yaidu laurammi yaidu phanglaba matungda sanagi singkhongdu tana laklammi singdugi maton yaunanaba karaklammi haibaga tawbaga singdugi matonda yamna sauba leikol amakhak leirammi lei pambi singdu angakpagi matongni uzaw amagumna yamna wanglammi
Lay pambisindugi mayon singda yum kaya marom amasu saraga layramme. Aduga mi kaya amana lay makong singda ising saiba na saiba tabag suba na suba loynamak laynaramme. Tabag tawraga layriba nupa amagi manakta sangsilaglaga ningthong na hayramme. Marup, karigumba wa amatang hangjage. Nupado na lay makong somna hayraklamme. Kari oirabano haybiyu yani. Ningthong na kumlaklamme. Kulakpagi yung asibu karambano. Kulakpo nagadaw bara. Kulakpa di mahaki yay dumangkibadagi. Matam kayagi mamangdagi. Pamungda yata do na layribani. Tu, kulakpagi yung di sida sumna satlo. Aduga, niyam na laybakta sauraga, pomba lay amakag laybani. Laydu kulakpagi yung ni. Ningtaw na hayrami, tagasari marum, kulakpagi yung takpibagi dama. Asum na haynaraba matung kulakpagi yung tamna chalammi. Kulakpagi yung ni hayriba laymayda sauraga haubalay pambi adu tengnarami. Laydugi akoywada thang ten ta kaya marum paiba miyoy kaya marum na ngakselammi. Ningtawdu singnaba layta na adumak sangsilaglammi. Thongjin yok silaglaba kanda thongakpa na ningtawbu tatlaga wahang hanglammi. Nahakkanano, mapamasida kari tawbalakpano. Ningtaw na kummi. Ayhak, lam sinba tunga sa tuna, ana layang bagi tabak tawzabani. Kulakpa bu layang ba laksaribani. Tongakpa na kumlammi. Pare, adu irabadi nahaksanglo. Asum na haydo na makoy ama na ning tawbu kulakpagi manakta tinjilaklammi. Kulakpa du pamungda masayam na waana hiptu na layrammi. Aduga masanupi na kuyada pamdu na layrammi. Tongakpa du tokrabakanda. Ningtaw layngamba na asum na hayraki. Kulsigi kulakpa, liglatam gi ningtaw layngamba ayhak na kurumzari. Ayhaki laybakta, kanghawda na mahagsagi oyba kudong tiba tarakpadagi. Ayhak na tokpam kangda na wana layringay matamda. Karigumba mangtak ama takpirambadagi ay mapamsida laksabani. Mapamsidagi mating law haydo na haybirami. Mangtaktugi matungin na kulakpagi mangkrabayay adubusu. Karaw amagi makutagi ay na puzarakle. Asum na hayraga mahak na purakpa yaydo, kulakpa da pirami, kulakpa yaydo hekpay bagadi, masagi hanagi anaba singdo loy na magpakre, masado kang tek-tek halaglammi. Anaba paraba adudadi, masanupi adusu asukimatig harawrammi, kulakpa na hayrami. Hening taw, ay gimangkraba yay asi bibido na, aybu amok hanna anaw ba mapok amada pagpibagi damak tagasjari. Karina laman singni, iningtong na pangu hayriba matingadu karino, ay nasoy na namak pangsage. Masidagi makata na ningtaw na amok asum na hayrami, ay gimangtaki matungin na mapamasida yorakibani. Taseng na mag asigong mamapam amalay haybadi kangde, pum na magsumlamlabani na, ay gilaybakta tahawriba awaba kok na naba pambay adubusu, sumgani kalli, asum na hayrami. Kulakpa na kummi, kari pambay oirabano, ay hak na ngamba oirabadi mateng tawgi hayrami. Ningtaw na hayrami, nahaki na sanupi asibu, luhong laga, ay gilaybakta purabadi, awaba pum na magkokani hayrami. Kulakpa ningtaw giwapamdu tarubada, makalamnam mamaytongdu, kang magsinki. Karigumba ama hayning bagi maongda, simbal matak maka samnadre, tang nabamitkupta maytong kangon olaga, kulakpa na mamonok laga hayrami. Pare, kudak asida isano pining TV bu, nangonda tazarabani. Asum na kudakta kulmiya mamangda saong na luhong lammi. Luhong baloy na ba matong makoy ani, kulmiyam amadi kulakpa dagi kainaya tang lauraduna, sing adudagi kumtarag lammi. Singkong yawbadadi, yasang lakpa matam o silag lammi. Matamasida ning TV na asum na hayrami. Ining to, mapamasida ngay hagtang laybiram mo. Aswayda ay lay kara hekloge. Kari hayba. Yasang nagpamatam sida bu lay hekloge hayba. Ning TV na kummi. Nga saysing dagi kumtarak pamatamda ay haki na somdo tahawre. Na somyaw da base yam na nungayte. Pare. Adugi oirabadi. Nahak tinupini. Tengjilag pamatam sida sa tok haningde. Mapam sida lengda na layra mo. Nahaki laydo ay tiruge. Hoy, ining to, ay mapam sida layjaramge. Ning tawdu lay tiba satkre,
ꯅꯤꯡꯊꯤꯕꯤꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕ ꯃꯇꯝꯗ ꯅꯤꯡꯊꯤꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ꯫ ꯃꯆꯨ ꯀꯌꯥꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯃꯔꯥꯡ ꯂꯥꯡꯕ ꯀꯨꯔꯥꯛ ꯑꯃꯈꯛ ꯑꯣꯟꯗꯨꯅ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯅꯥꯄꯤ ꯑꯃꯒꯤ ꯃꯅꯥꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯗꯨ ꯂꯩ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡꯕ ꯖꯨꯕꯥ ꯀꯨꯁꯨꯝ ꯑꯃꯈꯛ ꯊꯦꯡꯅꯕꯗꯒꯤ ꯖꯨꯕꯥ ꯀꯨꯁꯨꯝꯗꯨ ꯍꯦꯛꯂꯒ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯗꯤ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯃꯐꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯂꯩꯔꯝꯗꯕꯗꯨꯗ ꯅꯤꯡꯊꯧ ꯂꯥꯏꯉꯝꯕ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯗꯤ ꯀꯨꯔꯥꯛ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯅꯤꯡꯊꯧ ꯅꯤꯡꯊꯤꯕꯤꯕꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯕꯣꯏ ꯈꯟꯗꯨꯅ ꯆꯤꯡ ꯑꯗꯨ ꯀꯥꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯆꯤꯡꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯥꯟꯈꯤꯕꯅ ꯀꯥꯕ ꯉꯝꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕ ꯀꯥꯟꯗ ꯆꯤꯡ ꯀꯥꯗꯨꯅ ꯌꯦꯡꯂꯨꯔꯒꯦ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯅꯤꯡꯊꯧꯗꯨ ꯎꯏꯔꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯎꯏꯊꯈꯤꯕꯒ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯨꯃꯤꯠꯁꯨ ꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯃꯇꯝꯗꯗꯤ ꯀꯨꯔꯥꯛ ꯑꯣꯟꯗꯨꯅ ꯅꯥꯄꯤ ꯑꯃꯗ ꯇꯣꯡꯂꯒ ꯂꯩꯔꯝꯕ ꯅꯤꯡꯊꯤꯕꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯄꯥꯝꯕꯣꯝꯗ ꯅꯥꯟꯗꯨꯅ ꯇꯞꯅ ꯀꯧꯗꯨꯅ ꯅꯤꯡꯊꯧꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦ, ꯆꯠꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯅꯤꯡꯊꯧ ꯍꯧꯗꯣꯔꯛꯄ ꯑꯁꯤꯗ ꯎꯏꯊꯔꯛꯄꯗ ꯉꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯠꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯤꯕꯤꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯈꯤ, "ꯅꯤꯡꯊꯤꯕꯤ, ꯅꯍꯥꯛꯄꯨ ꯉꯔꯥꯡ ꯑꯍꯤꯡ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯨꯏ? ꯑꯩꯗꯤ ꯅꯪꯕꯨ ꯊꯤꯕꯗ ꯊꯤꯐꯝ ꯈꯪꯗꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯨꯔꯦ꯫ ꯎꯏꯊꯕꯗ ꯉꯥꯏꯔꯤ, ꯅꯍꯥꯛꯅ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯔꯦ." "ꯏꯅꯤꯡꯊꯧ, ꯉꯔꯥꯡ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩ ꯊꯤꯔꯨꯅꯤ ꯆꯠꯈꯤꯕꯗꯣ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯜꯂꯛꯇꯕꯗꯨꯗ ꯑꯩꯗꯤ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯏꯅꯤꯡꯊꯧ ꯊꯤꯕ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯡꯃꯝ ꯃꯝꯈꯤꯕꯗꯨꯗ ꯆꯠꯐꯝ ꯈꯪꯗꯅ ꯂꯝꯕꯤ ꯀꯛꯉꯥꯎꯅꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯐꯨ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯗꯨꯃꯛ ꯇꯨꯝꯂꯒ ꯂꯩꯊꯣꯛꯂꯨꯔꯦ." ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ, "ꯆꯨꯝꯃꯤꯅ, ꯅꯍꯥꯛꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯅꯪꯒꯤ ꯂꯩꯗꯣ ꯑꯩꯅ ꯐꯪꯃꯟꯗꯕꯗꯒꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯖꯨꯕꯥ ꯀꯨꯁꯨꯝ ꯑꯉꯥꯡꯕ ꯑꯃꯗꯤ ꯊꯦꯡꯅꯕꯗꯒꯤ ꯅꯪꯒꯤꯗꯃꯛ ꯍꯦꯛꯂꯛꯂꯕꯅꯤ꯫ ꯁꯦ ꯂꯧꯁꯤꯜꯂꯨ." ꯅꯤꯡꯊꯤꯕꯤ ꯂꯩꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯂꯩꯗꯨ ꯍꯦꯛꯂꯛꯄ ꯈꯔ ꯀꯨꯏꯕ ꯑꯣꯏꯔꯕꯅ ꯈꯔꯗꯤ ꯈꯨꯏꯊꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯀꯤ ꯅꯥꯄꯗ ꯊꯦꯠꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯃꯐꯝꯗꯨꯗꯒꯤ ꯈꯔ ꯈꯖꯤꯛ ꯆꯠꯄ ꯃꯇꯝꯗ ꯅꯨꯡꯖꯥꯎꯒꯤ ꯂꯝꯗꯝꯗꯨ ꯊꯨꯡꯂꯔꯝꯃꯤ꯫ ꯅꯨꯡꯖꯥꯎꯒꯤ ꯂꯝꯗꯝꯗꯨꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯈꯣꯡꯅ ꯍꯦꯛ ꯅꯦꯠꯄ ꯃꯇꯝꯗꯗꯤ ꯃꯐꯝꯗꯨꯒꯤ ꯂꯩꯃꯥꯏꯗ ꯃꯆꯨ ꯀꯌꯥꯒꯤ ꯂꯩ ꯁꯥꯠꯄ ꯅꯥꯄꯤ ꯀꯌꯥꯃꯔꯨꯝ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯐꯝꯗꯨ ꯄꯨꯡꯁꯪ ꯁꯪꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯥꯏꯉꯝꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯊꯤꯕꯤꯕꯨ ꯑꯆꯝꯕ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ, ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯂꯥꯟꯊꯣꯔꯛꯂꯕ ꯃꯇꯨꯡ ꯄꯥꯠꯇꯨ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯠꯇꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯊꯤꯕꯤꯒꯤ ꯃꯥꯏꯊꯣꯡꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕꯒꯤ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯅꯤꯡꯊꯤꯕꯤ, ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯀꯤꯒꯅꯨ꯫ ꯅꯍꯥꯛ ꯑꯩꯒꯤ ꯅꯪꯒꯟꯗ ꯇꯣꯡꯗꯨꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯀꯣꯜꯂꯨ꯫ ꯏꯔꯣꯏꯗꯨꯅ ꯄꯥꯠꯁꯦ ꯏꯕꯥꯅꯤ ꯂꯥꯟꯊꯣꯛꯁꯤ." ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯤꯕꯤꯅ ꯅꯤꯡꯊꯧꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯏꯔꯣꯏꯗꯨꯅ ꯄꯥꯠꯇꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯏꯔꯣꯏꯕꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯇꯣꯡꯂꯤꯕꯤ ꯅꯤꯡꯊꯤꯕꯤꯗꯁꯨ ꯏꯁꯤꯡ ꯃꯔꯤꯛ ꯀꯌꯥꯃꯔꯨꯝ ꯑꯃꯗꯤ ꯆꯣꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯏꯁꯤꯡ ꯃꯔꯤꯛꯅ ꯆꯣꯡꯕꯗꯨꯗ ꯅꯤꯡꯊꯤꯕꯤ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯩꯅꯥ ꯐꯥꯎꯔꯝꯃꯤ꯫ ꯆꯩꯅꯥ ꯈꯥꯡꯕꯗ ꯑꯌꯣ ꯍꯥꯏꯕꯁꯨ ꯉꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯈꯥꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯏꯔꯣꯏꯔꯛꯄꯅ ꯄꯥꯠꯇꯨꯒꯤ ꯃꯄꯥꯟ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯅ ꯀꯪꯐꯥꯜ ꯍꯦꯛ ꯌꯧꯕꯒꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯪꯒꯟꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯀꯨꯝꯊꯔꯛꯂꯒ ꯂꯩꯃꯥꯏꯗ ꯄꯗ꯭ꯔꯥꯛ ꯇꯥꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯊꯣꯝꯈꯤꯕꯒꯤ ꯃꯇꯧꯒꯨꯝ ꯄꯣꯞꯄ ꯃꯐꯝ ꯀꯌꯥꯃꯔꯨꯝ, ꯗꯥꯛꯐꯝ ꯀꯌꯥꯃꯔꯨꯝ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯅꯤꯡꯊꯤꯕꯤꯕꯨ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯃꯣꯟꯈꯥꯡꯅꯍꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯤꯡꯊꯤꯕꯤ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯅꯍꯥꯛꯄꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕꯗꯥꯏꯅꯦ?" ꯃꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯌꯥꯝꯅ ꯇꯞꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯅꯨꯡꯁꯥꯗ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯌꯨ."
ꯅꯤꯡꯊꯤꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯅ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯕ ꯃꯐꯝꯗ ꯅꯤꯡꯊꯤꯕꯤꯕꯨ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯅꯨꯡꯁꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯄꯣꯞꯂꯝꯕ ꯗꯥꯛꯐꯝ ꯀꯌꯥꯃꯔꯨꯝꯗꯨꯁꯨ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯀꯟꯈꯠꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯐꯒꯠꯂꯛꯄꯗꯨꯗ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ, ꯎꯗꯨꯒꯤ ꯃꯇꯣꯟ ꯌꯧꯒꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯅꯤꯡꯊꯧꯅ ꯅꯤꯡꯊꯤꯕꯤꯗ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯩꯍꯥꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯥ ꯊꯤꯔꯨꯔꯦꯗꯅ?" ꯃꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯇꯤ ꯏꯪꯕ ꯌꯥꯗꯦ꯫ ꯏꯁꯤꯡꯅ ꯏꯁꯥꯗ ꯊꯦꯡꯕꯗ ꯑꯅꯥꯕ ꯍꯧꯏ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯎꯗꯨꯒꯤ ꯃꯇꯣꯟ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯗꯨꯅ ꯎꯗꯨꯒꯤ ꯃꯈꯥ ꯌꯧꯅꯅꯕ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯂꯩꯃꯥ ꯌꯧꯔꯕꯗ ꯃꯈꯣꯏ ꯑꯅꯤ ꯂꯤꯛꯂꯥꯇꯝ ꯌꯧꯅꯅꯕ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯝꯗꯨꯒꯤ ꯄꯟꯈꯩꯗ ꯍꯧꯔꯤꯕ ꯇꯤꯡꯈꯪ ꯄꯥꯟꯕ ꯑꯆꯧꯕ ꯎ ꯀꯌꯥꯗꯨ ꯅꯤꯡꯊꯤꯕꯤꯒꯤ ꯃꯈꯨꯠꯅ ꯇꯞꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯤꯡꯈꯪ ꯄꯥꯟꯕ ꯎ ꯄꯥꯝꯕꯤꯁꯤꯡꯗꯨ ꯐꯖꯔꯕ ꯂꯩ ꯁꯥꯠꯄ ꯎꯔꯤ ꯉꯥꯛꯇ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯎꯔꯤꯁꯤꯡꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯂꯤꯛꯂꯥꯇꯝ ꯌꯧꯅꯅꯕ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒꯗꯤ ꯂꯤꯛꯂꯥꯇꯝꯒꯤ ꯂꯩꯀ꯭ꯔꯛ ꯆꯠꯂꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯅꯦꯠꯂꯔꯦ꯫ ꯅꯤꯡꯊꯤꯕꯤꯒꯤ ꯃꯈꯣꯡꯅ ꯍꯦꯛ ꯅꯦꯠꯄꯒꯗꯤ ꯂꯤꯛꯂꯥꯇꯝꯒꯤ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯄꯨꯡꯁꯪ ꯁꯪꯈ꯭ꯔꯦ, ꯄꯨꯡꯅꯧ ꯅꯧꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅꯈ꯭ꯔꯦ꯫ ꯑꯃꯗꯤ ꯅꯤꯡꯊꯧꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯤꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯂꯥꯛꯄ ꯎꯕꯗꯨꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯇꯧꯁꯤꯟꯅꯗꯨꯅ ꯍꯔꯥꯎꯕ ꯁꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯅꯤꯡꯊꯤꯕꯤ ꯎꯕ ꯃꯇꯝꯗ ꯄꯤꯁꯨꯝ ꯈꯔ ꯁꯨꯛꯂꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯅꯥꯅꯣ?" ꯅꯤꯡꯊꯧꯅ ꯈꯨꯝꯗꯕ ꯌꯥꯗꯕꯗꯒꯤ ꯂꯠ ꯇꯧꯗꯨꯅ ꯈꯨꯝꯃꯤ, "ꯌꯦꯡꯉꯣꯏ ꯂꯩꯃꯔꯦꯝꯕꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯅꯤꯡꯊꯤꯕꯤ ꯀꯧꯏ." ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒꯗꯤ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥ ꯌꯥꯝꯅ ꯁꯥꯎꯅ ꯐꯠ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯨ ꯅꯤꯡꯊꯤꯕꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯥ ꯌꯧꯔꯕꯗ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯂꯩꯃꯔꯦꯝꯕꯤ, ꯁꯥꯎꯈꯤꯅꯨ꯫ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ꯫ ꯑꯩꯒꯤ ꯃꯪꯇꯥꯛ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯤꯕꯤꯕꯨ ꯂꯧꯗꯕ ꯌꯥꯗꯗꯨꯅ ꯂꯧꯔꯨꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯪꯇꯥꯛ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯅ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯈꯪꯍꯧꯗꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯈꯤꯕꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯨ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯁꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯎ꯫ ꯃꯍꯥꯛꯄꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅ ꯂꯧꯔꯨꯕ ꯇꯥꯔꯒꯁꯨ ꯑꯅꯤꯁꯨꯕ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯅꯗꯤ ꯊꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅꯗꯤ ꯑꯣꯟꯁꯤꯜꯂꯣ꯫ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯂꯩꯃꯔꯦꯝꯕꯤ ꯅꯍꯥꯛ ꯈꯛꯇꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥꯁꯨ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯅꯤꯡꯊꯧꯅ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯣꯟꯁꯤꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯄꯪꯂꯩꯗ ꯂꯩꯔꯝꯃꯤ꯫ ꯇꯝꯊꯤꯅ ꯐꯠꯇ꯭ꯔꯕꯤ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯁꯦꯅꯥꯄꯇꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯤꯕꯤꯕꯨ ꯍꯥꯟꯅ ꯍꯥꯠꯂꯒ ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥꯅ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥꯅ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯕꯨ ꯀꯨꯔꯥꯛ ꯑꯣꯜꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤꯕꯤꯅ ꯅꯨꯃꯤꯠ ꯂꯩꯇꯕ ꯃꯇꯝꯗ ꯀꯨꯔꯥꯛ ꯑꯣꯜꯂꯤ, ꯅꯨꯃꯤꯠ ꯃꯉꯥꯜ ꯐꯪꯂꯕ ꯀꯥꯟꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯕꯗꯒꯤ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯅꯨꯄꯥ ꯁꯦꯅꯥꯄꯇꯤꯒ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤꯅ ꯀꯨꯔꯥꯛ ꯑꯣꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯤꯕꯤꯕꯨ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯃꯔꯦꯝꯕꯤꯅ ꯌꯥꯝꯅ ꯀꯟꯅ "ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯔꯦꯝꯕꯤꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯈꯣꯏ ꯈꯔ ꯊꯣꯡ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗꯨꯗ ꯀꯨꯔꯥꯛ ꯑꯗꯨ ꯀꯥ ꯃꯅꯨꯡꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫
ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤꯅ ꯂꯥꯎꯔꯛꯈꯤ, ꯃꯌꯥꯝ ꯀꯨꯔꯥꯛꯇꯨ ꯐꯥꯎ, ꯃꯗꯨ ꯐꯠꯇꯕ ꯍꯤꯡꯁꯥꯕꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯀꯨꯔꯥꯛꯇꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤꯅ ꯃꯁꯥꯒꯤ ꯈꯨꯗꯥꯡꯗ ꯃꯌꯥꯅ ꯏ ꯊꯣꯛꯄ ꯃꯈꯩ ꯆꯤꯛꯊꯠꯆꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯌꯥꯝ ꯂꯥꯡꯅꯔꯛꯄ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯗ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯁꯦꯝ ꯁꯥꯗꯨꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯁꯨꯕꯤ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯟꯅꯔꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯀꯨꯔꯥꯛ ꯑꯣꯟꯗꯨꯅ ꯄꯥꯏꯈ꯭ꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯇꯥꯅꯈ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯤꯕꯤꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ? ꯃꯍꯥꯔꯥꯅꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯁꯦꯡꯕꯃꯛꯅꯤ ꯏꯅꯤꯡꯊꯧ, ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯕꯤꯌꯨ, ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯌꯥꯈꯨꯟ ꯇꯥꯔꯤꯕꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯨꯔꯥꯛ ꯑꯗꯨꯁꯨ ꯃꯅꯥꯏ ꯑꯃꯅ ꯐꯥꯔꯒ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯥꯏꯁꯥ, ꯀꯨꯔꯥꯛꯇꯨ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯆꯝ ꯆꯝꯕ ꯀꯨꯔꯥꯛꯂꯥ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯊꯨꯃꯣꯛ ꯑꯃꯅ ꯎꯞꯂꯒ ꯊꯝꯃꯨ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯔꯥꯛ ꯑꯗꯨꯕꯨ ꯈꯔ ꯆꯥꯎꯕ ꯊꯨꯃꯣꯛ ꯑꯃꯗ ꯎꯞꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯔꯥꯛꯇꯨ ꯁꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯅꯤꯡꯊꯤꯕꯤ ꯀꯨꯔꯥꯛꯇꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯊꯣꯔꯛꯂꯝꯃꯤ, ꯊꯨꯃꯣꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯋꯥꯍꯪ ꯄꯥꯎꯍꯪꯗꯅ, ꯀꯔꯤ, ꯍꯤꯡꯆꯥꯕꯤ ꯅꯪꯅꯁꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯑꯋꯥꯕ ꯄꯤꯕ ꯂꯥꯛꯄ, ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯊꯥꯡ ꯑꯗꯨꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯕꯨꯛꯇ ꯊꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯁꯥꯗꯒꯤ ꯃꯁꯦꯛ ꯃꯉꯥꯜ ꯀꯌꯥ ꯃꯔꯨꯝꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯨ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯀꯨꯔꯥꯛ ꯀꯌꯥ ꯃꯔꯨꯝ ꯑꯣꯟꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅꯃꯛ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯩꯃꯔꯦꯝꯕꯤꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯅꯥꯄꯇꯤꯗ ꯄꯥꯎ ꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯅꯤꯡꯊꯧꯕꯨ ꯊꯥꯡꯅ ꯀꯛꯇꯨꯅ ꯍꯥꯠꯄ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯈꯦꯂꯦꯝꯕꯅ ꯂꯣꯏꯅꯃꯛ ꯇꯥꯍꯧꯔꯝꯃꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯈꯦꯂꯦꯝꯕꯗ ꯍꯥꯏꯔꯝꯃꯤ, ꯀꯔꯤ, ꯑꯩꯒꯤꯗꯃꯛ ꯑꯗꯨꯛ ꯋꯥꯖꯔꯤꯕ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯅꯕꯨ ꯑꯗꯨꯒꯨꯝꯕ ꯈꯜꯂꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯕꯨ ꯈꯦꯂꯦꯝꯕ, ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯃꯔꯨꯞꯀꯨꯝꯕ ꯑꯆꯥꯟꯕ ꯏꯅꯥꯏꯅꯤꯗꯣ꯫ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯣ, ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯑꯩ ꯇꯨꯝꯁꯤꯟꯅꯔꯒ ꯂꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯁꯤꯟꯅꯕ ꯁꯥꯔꯒ ꯂꯩꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯔꯦꯝꯕꯤꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯅꯤꯡꯊꯧꯁꯤ ꯁꯤꯔꯝꯗꯥꯏꯒꯤꯔ ꯀꯔꯤꯅꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕꯨ ꯇꯨꯝꯈ꯭ꯔꯦꯗ, ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯗꯤ ꯅꯤꯡꯊꯧꯁꯤ ꯑꯁꯦꯡꯕꯒꯤ ꯇꯨꯝꯈ꯭ꯔꯕꯣꯏ ꯈꯜꯂꯗꯨꯅ ꯁꯦꯅꯥꯄꯇꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯝꯂꯤꯕ ꯅꯤꯡꯊꯧꯗ ꯊꯥꯡꯅ ꯌꯥꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯁꯤꯟꯅꯔꯒ ꯂꯩꯔꯤꯕ ꯅꯤꯡꯊꯧꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯁꯦꯅꯥꯄꯇꯤꯒꯤ ꯊꯥꯡꯗꯨ ꯐꯥꯔꯝꯃꯤ꯫ ꯁꯦꯅꯥꯄꯇꯤꯕꯨ ꯃꯉꯛꯁꯝ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤꯕꯨꯅ ꯃꯅꯥꯏꯁꯤꯡꯗ ꯐꯥꯍꯜꯂꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯝꯃꯤ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯍꯟꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯦꯡꯕ ꯈꯪꯂꯕꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯃꯛꯅ ꯍꯥꯠꯈ꯭ꯔꯕ ꯅꯤꯡꯊꯤꯕꯤꯒꯤ ꯈꯟꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯤꯡꯊꯤꯕꯤꯒꯤ ꯋꯥꯈꯜꯅ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯅꯤꯡꯊꯤꯕꯤꯕꯨ ꯐꯪꯒꯅꯤ ꯈꯜꯂꯛꯄꯗ ꯅꯤꯡꯊꯤꯕꯤꯕꯨ ꯄꯤꯅꯕꯤꯔꯛꯈꯤꯕ ꯎ ꯄꯥꯝꯕꯤꯗꯨꯗ ꯊꯧꯅꯤꯖꯔꯨꯔꯒꯦ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯀꯞꯂꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯊꯤꯕꯤꯕꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯗꯨꯗꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯞꯂꯒꯅꯨ ꯅꯤꯡꯊꯧ, ꯅꯍꯥꯛꯅ ꯅꯤꯖꯔꯤꯕꯗꯨ ꯑꯩꯍꯥꯛꯅ ꯊꯨꯡꯍꯜꯂꯒꯦ꯫ ꯅꯍꯥꯛꯀꯤ ꯂꯩꯅꯨꯡꯗ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯑꯣꯟꯈꯤꯕ ꯀꯨꯔꯥꯛꯁꯤꯡꯗꯨ ꯇꯣꯡꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯃꯨꯛ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯃꯉꯣꯟꯗ ꯍꯥꯏꯖꯧ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯤꯡꯊꯤꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯈꯨꯝꯃꯤ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯗꯤ ꯂꯩꯃꯔꯦꯝꯕꯤ ꯄ꯭ꯔꯇꯤꯃꯥꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ꯫
ꯂꯥꯏꯔꯦꯝꯕꯤꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯍꯦ ꯅꯤꯡꯊꯧ, ꯅꯍꯥꯛꯄꯨ ꯀꯅꯤꯡꯕꯗꯒꯤ ꯑꯩꯍꯥꯛꯅ ꯑꯋꯥꯕꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯑꯋꯥꯕꯗꯨꯗꯒꯤ ꯀꯣꯛꯅꯕꯒꯤꯗꯃꯛ ꯎꯄꯥꯏ ꯑꯗꯨꯁꯨ ꯑꯩꯍꯥꯛꯅ ꯅꯤꯡꯊꯤꯕꯤꯕꯨ ꯄꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯍꯦꯛ ꯈꯣꯡꯗꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤꯗꯣ ꯍꯤꯡꯒꯠꯈ꯭ꯔꯕꯅꯤ꯫ ꯆꯠꯂꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤꯕꯤꯕꯨ ꯑꯃꯨꯛ ꯐꯪꯖꯔꯗꯨꯅ ꯅꯆꯥꯅꯨꯄꯥ ꯅꯆꯥꯅꯨꯄꯤ ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯌꯨ, ꯊꯧꯖꯥꯜ ꯄꯤꯔꯕꯅꯤ ꯍꯦ ꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯂꯥꯏꯔꯦꯝꯕꯤꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯃꯍꯥꯛꯀꯤ ꯂꯩꯀꯣꯜ ꯇꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯅꯨꯡꯒꯤ ꯂꯝꯗꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝꯗꯨꯗ ꯍꯦꯛ ꯌꯧꯕꯒꯗꯤ ꯁꯅꯥꯒꯤ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯨꯔꯥꯛ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯨꯔꯥꯛ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯤꯡꯊꯤꯕꯤ ꯑꯣꯏꯅ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯖꯔꯝꯃꯤ, ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯁꯛꯂꯣꯟ ꯄꯨꯔꯤꯕꯤ, ꯑꯩꯍꯥꯛꯀꯤꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯤꯕꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯩꯕꯨ ꯁꯦꯟꯅꯕꯤꯔꯣ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯤꯕꯤꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥꯏꯍꯩꯗꯦ, ꯆꯠꯂꯁꯤ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯗ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯊꯧꯖꯥꯜ ꯍꯩꯔꯕ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯤꯛꯂꯥ ꯂꯝꯗꯝ ꯑꯗꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫